ꯃꯔꯨꯞꯁꯤꯡ ꯑꯁꯤ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯠꯇꯤ ꯄꯨꯍꯥꯒ ꯀꯣꯀꯣꯅꯠ ꯆꯥꯠꯅꯤꯒ ꯇꯧꯔꯤ꯫ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯠꯁꯤꯡꯁꯦ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯖꯔꯦ꯫ ꯆꯦꯡꯕꯥꯛꯁꯦ ꯑꯃꯨꯛꯇꯪ ꯆꯥꯝꯊꯣꯛꯄꯅꯤ꯫ ꯆꯠꯅꯤ ꯁꯦꯝꯕꯒꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯠꯁꯨ ꯔꯦꯗꯤ ꯇꯧꯖꯔꯦ꯫ ꯕꯗꯥꯝ ꯑꯉꯧꯕ ꯍꯥꯞꯆꯟꯕꯗꯨꯅ ꯀꯪꯈ꯭ꯔ ꯃꯥꯏꯅ ꯈꯤꯇꯪ ꯏꯁꯤꯡ ꯍꯥꯞꯄ ꯃꯊꯧ ꯇꯥꯗꯣꯏ ꯃꯥꯅꯤ꯫ ꯆꯦꯡꯕꯥꯛ ꯑꯉꯧꯕꯗ ꯃꯊꯛꯇ ꯆꯥꯏꯕꯒꯤꯗꯃꯛ ꯄꯤꯅꯠꯁꯦ ꯍꯥꯟꯅ ꯐ꯭ꯔꯥꯏ ꯇꯧꯔ ꯊꯝꯖꯒꯦ꯫ ꯊꯥꯎ ꯑꯁꯥꯕꯁꯤꯒ ꯍꯪꯒꯥꯝ ꯃꯔꯨ ꯍꯥꯞꯆꯔꯦ꯫ ꯃꯣꯔꯣꯛ ꯑꯀꯪꯕ, ꯀꯔꯤ ꯄꯇꯥꯅꯆꯤꯡꯕ ꯍꯥꯞꯆꯔꯤ꯫ ꯇꯤꯜꯍꯧ ꯑꯁꯣꯏꯕꯅꯤ꯫ ꯀꯔꯤ ꯄꯇꯥꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯒ ꯍꯥꯞꯆꯔꯦ꯫ टमाटरनी, गाजर सिंजित्ता सिटना थंबसे हापचरी। जीरा, मोरोक अकुप्पा, मचूना चिंबा चांग खंगना हापचरी। थुमसु चांग खंगना हापचरी। असीना सिंग अकंबा अकुप्पानी। अलोयबदा देसी घी चामोस अमा हापचरी। हुजिक चेंबाक तो हापचरे। फदिगोम अकक्पा खरा चाइसल्ले। जामना हेल्थी ब्रेकफास्ट मरुप सिंह मरक मरकता चाबियु। अदुदि मरुप सिंह फंगनारसी मथंगी वीडियोदा खुरुमजरी।